van ama accident thokpada pikliba mahairoi angang tarani thoi yauna mioi kuntaruk sokre amadi Mahatma Gandhi lekidabagi humpunipang suba ningsing thoram pangthokre Mahapurush singna pamjaramba manglan ngasigi mirolna induna chatkadabani haina chief minister na phongdokre Hojik mapungai papau School van ama accident thokpada pikliba mahairoi tarani thoi yauna mioi kuntaruk sokpadagi hospital da laikanakre thodo singa seyu pung mapram khairom taba matamda lamphel police station gi manung chanba kwakathil bazar da thokibani thodo thofam dagi phangba pawgi matung ina kwakathil da leiba pp kids ki mahairoi tarani thoi puba school van registration number MN01W 5941 asina kwakathil gi traffic point da hana leramba tata magic MN05A 2206 ki maning da thomjin ke thawdogadu da van driver metrum dagi koizam mangijau masa yauna tonglakpa mahairoi tarani thoi soke tata magic adu da tonglakpa traffic island da duty taramba traffic police amadi pleasure gari amada lakpa myo yauna punna myo kuntaruk sokpadagi rims ta pukatuna laikan nakre lamphel police na thawdog asigi matang da case ama lokat pa hokre asokpa mahairoi tarani thoi gi manung da tareti kharathina sokle hairi India ki jati gi mapa hairaga khangnaba Mohandas Karamchand Gandhi bu Nathuram Gosena nongmaina kaptuna hatkiba numit bu ngase jati gi thakta ningsing thoram pangthokre State government su sinduna Gem Hall da leiba Mahatma Gandhi gi mitamda leisu katunai kai khumnake leisu kalaba matungda minute ani siren khonglaga tumina leptuna India ki jati gi mapa hairaga khangnaba Mohandas Karamchand Gandhi bu Nathuram Gosena nongmaina kaptuna hatkiba numit bu ngasi jati gi thakta ningsing thoram pangthokre State government su sinduna Gem Hall da leiba Mahatma Gandhi gi mitamda leisu katunai kai khumnake leisu kalaba matungda minute ani siren khonglaga tumina leptuna maki famda ikai khumnake thoramadu da Chief Minister Okrami Bobi Deputy Chief Minister Gai Khangam Speaker TS Lokeshwar Minister Parliamentary Secretary MLA Chief Secretary DGP Civil Amadi Police ki makok thongba official kya su sarugya ke Tharamdugi mangoina na Manipur Pradesh Congress Committee na su sinduna Congress Bhavan da leiba Mahatma Gandhi gi mitamda leisu katuna ikai khumna ke Tharamadu da MPCC gi President su oiriba Gai Khangam Chief Minister O Ibobi Mahila Congress ki President L Tilotama Minister MLA Amadi Party ki luchingbi kaya su sarugya ke Tharangamari lainana Chief Minister na phongdokhibada Jati gi mapa Mahatma Gandhi gi mafamda ikai khumnaba utpa haibasi India gi citizen singna tokfam thokpa thodang ne India bu maning makha tamba puraknaba honakhiba Mahapurush singna pamjaramba manglan adu ngasi gi mirolna induna chatkadabani maduna makhoi bu ningsing thoram pangthokpagi wahanthok leigani haike Mahatma Gandhi ji da koi sadahanjali katna ikai khumnaba utpa adu mokhoina pamamba phidam singdo akhoi su India gi nagarik ama oina akhoi mayam punamaksu madu ngakna chatpa aduga mohoina apamba singdu thabak oina onthoknaba khotnaba adugi objective haiba tare adudani maroina khoina ngasi seida observe tawribse akhoi Manipur gi praja singda su khoi appeal tawjaningi singba Mahapurush singna pamamba phidam aduga India gi apunma saktam ngaknanaba Manipur gi apunma samdu ngaknanaba khotnaba mohoina pamamba mayam punamba singdu akhoi Praja koi mayam puna maksu madu ngakna satmina si haina koi appeal tawjaba Imphal East District ki manung chanba Jiribam Subdivision asida lairiba Wet and Measure Department ki office mathau ningthina tawdre darkar laiba infrastructure sing leitre mafam aduda ISTV gi Jiri correspondent na Paulo ba chalubada department aduda inspector oibani haiba amagi masanupa
Singjamai Chinga Makhadagi, Tingom Oken Brazit Koba, Mu Amana Fondorpada, Mark Department Asida, 3rd grade, Tabak Toba Muni, National Highway Asida, Numit Kudingi, Port Puduna Lakpa, Tatagari Kaya, Infal Jiribam Lambi Asida, Ladyba, Tong Sing Landuna, Port Ka Hena Pusinba Gari Sing Yaurabasu, Wed and Miser Department, Tabak Amata, Pakatriba Kariginu Haina Hangbada, Tingom Oken Brazitna, Hariba Mu Asina Numit Kudingi, Chatliba Gari Sing Assist Away, Gari Sing Asigi, Wed Onanaba Kulai Latabana, Gari Adugi Chang Yang Laga, Tadoki Haina Pongora K. Amaromda Jiribam the Ladyba Department Asida, Hozik Inspector Amaga, Left Attendant, Amakatadagi Henelatre. 3rd grade Tabak Tawi Hariba Tingom Oken Brazit Hibasi, Wet and Miser Department Ka, Mailena Muini Hari. Left Attendant Oiba Gautam Adikari na Fongdorapada, Mapam Asida Inspector Somaren Rode, More da Su Tabak Pubana, Maram Oiduna Jiribam da Laitabani Haina Kangalake. Infaliski Manung Chanba Chingku the Lady Bat Lokfam Kaya Loksinduna, Film City Sargani Haina Agriculture Minister na Fongdok Lama Wafambu, Zingku Kundrakum Lokon Kanba Lupna Yaning the Bufundo Clay. Lokfam Mangalaga Film City Sargani Hyderabadi, Housing Dolai Tabi Project Ki, Left Canal Gate Tabak Pakaliba Asigi Arta Tokri Hadi. Housigatem Brentologeri. Manipur gi ahanba beautification center mapam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Breaking Matuna Mamutaram Noctere. KSO Amadi Ansamna February Tang Amadagi Matam Kaktabat National Highway Ban Togani Haina Lautokibadagi Tau Pangori Kanba Mui Kayana Nasidagi Hona Oil Pump Singi Mamangda Q Leptuna Tau Longanaba Lainaba Hokre. Manipur da Ladyba Liangmai Jati Singi Sahi Manga Kudingi Pangtokpa Manipur Liangmai Christian and Youth Conference Ngarang Tamai Gi Liangmai Ground Pangtokre. Youth for Transformation Haiba Timda Liangmai Naga Baptist Association Manipur Gi Youth Department Sinduna Thasi Kuntrama Fawa Pangtoka Doriba Thoramada Hill Area Committee Gi Chairman Jet Konbo Newmai Imphal West Ki SDC RI Reni Amadi Atay Maru Oiba Muykiana Thoramapusing Sarukia K Thoramaduga Mari Lainana Tongan Ba Choreography Sing Amadi Tongan Ba from Singdagi Lakba Choir Grove Tara Marina Ato Hentana K Chairman Ki Konbo Newmai na Fungo Kibada Thauramasi Manipur da Kundariba Liangmai Jati Singi Sahi Manga Kudingi Youth Singi Damak Pangtokpa Conference ni Magna Makata na Fungdo Kibada Southeast Asia Yauna North East Amadi Manipur Yauna Thabak Pangdabagi Awaba Lady Naha Singna Sarkar gi Thabak Pangdre Haiduna Laithokadaba Nate Isa na Sanaba Sinpham Sing Paiduna Lotuna Lady Ba Haitoi Sinthoiba Sing Sijinabiu Naha Singna Thabak Taurabadi Samasa Sida Santi Lakani Haike Di Kago Nam Kago Church Kago Pumtan Jelly Bing of Bombay Aliuna Swayna Lung Hangland of the Di Lung Hangland of a chicken Lung Hangland of a church Lung Hangland of a society Haja Haibazaiga Pilung Haine Wiz of Pilung Haine Present as Pilung Haine Timasa Mina now Mazam with the Pilung Haine Jibsai to born my Aliusa Sway. Da any Sigi Makada Kampupi Dagi Tamai Amadi Tamai Dagi Tamelong Fabagi Lambi Semli Bagi Pibam Yang K. Kongsada da Marila Naba official Sina Sarukia K. How's it Mariba Pamu? School ban ama accident talk pada pik libab mahiroi angang terani tu yauna miyoi kuntaruk sokre.
महात्मा गांधी लेखिदबगी हुंफुनिपान सुबा निंगसिंग थौरम पांथोक्रे महापुरुष सिंगना पामजरंबा मंगलाल ngasiगी मिरोलना इंदुना चटकदबनी हाइना चीफ मिनिस्टरना फोंदोक्रे ISTV पाउमियंग ताबिरबसिंग बोम कहना खुरुमजरे।